Kairembikhok Awang Leikai Da Leiba Dibiya Moirangthem gi ana Laiyengnabagidamak Punna Hingminnasi group na LUPA 13 mateng PANGKHRE masagi chahi 10 rom ta ngairibi Dibiya Moirangthem hojik plastic ammonia na naduna layengli social media da angang asigi amadi imungi awana taba kayabu group asigi members singna thengnabadagi Punna Hingminnasi group na ngamjaba kharadang miyoibagi minungshi tengbang pangbani haina group asigi general secretary TH Brajeshwar Singna fongdorakhi Wangi tenta game lagi manung dalai lebih riba sigi manung dalai lebih riba koi kuai degi wana taraba swatara basinga angam mamateng kasitang orang sopena bangna baidana Punna Hingminnasi hai bagu pemana lejai hai bagu basina angam ba sakaraga kembang ngaraga koi sumaina kuai degi lejai Leiba bataraba na ye taraba ini ngapun angam mamateng karaga pandi hari mamateng nasi Kairembikhok Leiba agisan Sanemgi sa dira number ipalising taraga indoi katang koi mating pangulak sabani masing demaka koi na hayemak dokter da sampantong na je sida phaba paw mo pubiraga phaba ujiro isa sigi isu sigi ayo ngasi la chari ba koi kwai puno manga sport de su thongi je